Houningba Matamda Hourakpa Kukigi Lan Pawase Paunil Khol Pausege editorial kalamdagi lakhotchavane Manipurda thogliba tha taraga manga henjilaklaba lan ase matau karamna loisingadagi haibadu khanbada awaba ma oire lan haurakhiba ase kuki khulai paiba singna makhoigi oiba tonganba administration ama taladuna mitai furupta nongmai kapsin ba made bom kapsin duna mitai gi lam makhai han lausin ba sina pandam oibagum tawe ngasi su haujik su karamba matamda haurakani khangdaba hauningba matamda hourakpa kukigi lan ne Churachandpurda khundaba mitai furupki yum kai mai thadokhiba made mai thadokraba mafamsing adu lampak amagum ihang hangna thamle asida sunatana mitai na khundaba mafam kayada bom amadi nongmai kapsinduna mitai singbu tanthokna bohona re ahan badade mitai furupte asumna kuki khulai paibasing na tawrakani khaludavana itaw tawna laikhe asimangna kuki khulai paibasing na khudong chabasing ase lawkhibane haujikti manipur kaiba yaroi haiduna khulngak pathoraklei khulngak pasingna achoba thodang lawduna kuki khulai paibasinga matam matam gi lan thengna re thogliba lan ase state laingak na thengnagadavane manipur miyam gi punsi amasung lanthum ngak pa ase state laingak ki subject ne adubu state laingak na miyam gi punsi amade lanthum ngak pa ngamdre haibase pumnamakna khangnaraba wafam ne haujik leiriba phibam asida center laingak na karino manungda hidden agenda ama leivadawna oi kuki militant sing amade center laingak anigi marakta lainariba aronba ase karino haiba kanasu khangnadre adubu aronba amadi soidana leiramgane asukkuiraba kuki na hoba lansida center laingak na loisingadabada mai thaduna leiriba si chingnaba ma manipur gi miyam gi thamoida tabagum tawre center laingak na manipur bu kaidana ba honagadabani amade manipur da thogliba lan ase athubada loisina ba honaba chumgane hauningba matamda hourakpa lan tahangum sing